Hello guys, member Taram Nokchari. Ngase sumam gi damakta khunung chabi season 2 gi episode 3 puduna lakchar. Episode 3 asina kari kamdauna kamaina lakada gi habadu mayam puna khangminarasi. Episode 2 gi makha chatharakpa oina abothena sanathoi chingaga pukhibadu kanagumba amana utupna abotheda thomkhibani. Abothe ngahaktak anaba khangbagi tarang chali. Sanathoi su kanana thoma inu haidana yenkhalubadadi thoiba makhuta utupama paiduna lera. Adu ubada sanathoi di mahak na ngaujaba mi oirambadudha maithongda momon nokjai. Abothe su mamamami kumna adum chen khirami gari kakhala. Thoiba mana pairib utuptuda yengi aduga mana tawkhibadu ningsinglani. Somdana abothe na sanathoi gi khudang paiduna kanna ching. Thoibaga tombaga su dukan chatlubadagi halakpani. Sumlai thoibana sanathoi hoi ubadi natti. Magi ungaga leijabadu adumaina adum leiri non tharaga chachap. Kadum dagino khanghaudana masadu chingpagumna phauki. Aduga manakta taramba utuptugi manakta khangchin chingchinki. Aduga utuptu tap pairaga sanathoi hoigi manaktamna lakhibani. Aduga abotheda khanghaudana makokta thomakhibani. Asumna mangonda thokibadu ningsing. Pairamniba utuptu sat hundoklamlaga amuk kaimta hairamdabide chatki. Sanathoina wa haigi haiba phauda nanghaude. Tomba sanathoigi manakta changchalai. Tombana kana hujkidabu. Khangi no shami singse phatabra yamna ai kemta khangi section le hoi asum haram laga tomba su chatki sanathoi su wakal khanduna le hawi somdana masakti utte athuba khongthangda paiboi kaiboi umangthel aduda leiriba thawai adu kanna kappaga lawbaga tawduna sor thabet honduna umangthel tanale umang manung aduda changduna lawra duna kanna kap mahaki pendaba khudingmak magi lawbagi makholduna thakli namidangi pung nipan muktaba matam baikhomba tomba amadi thoiba phamina duna wari shari thoibadi ungduna adum lei baikhombana bitaw tomba masakti uhodabro tombana uhode mamai mami loina khommi akhoi khundabu adumaina tawba phattaba wakal khanba kana leram kadage nangsu nupi phani haidaine as kai denuda aidi ngoi dumaina phaba ngamjaroi ai hana su haikra dudi masana yadaba nupi phabase khara chekseluko as noina dumaina pangai da haijal adi ai sum ki jara kadorebo adoi taw iron laiwa sizinaraga nupi phabase phabro ba thoiba wasunga ngangdi adum magi phampham thokpa phammaga adum ungdona le baikhomba ingit tawduna tomba bu kauthui adumna baikhomba amadi tomba mangonda thogli baikhomba itaw phamoba wa khara hangeba kai wan itaw iron mensa hek lakpa numitagi ngasi phawa wa amata ngangdrise kaigino tomba sor sang no hondoklaga magi warisa ai kadai dagi lirasige as adum makoktagi lir oba kadai dagi haraga maraktagi horakladi ai phajana khanghauroeba taw thoibasa magi hanagi wakhal loina kawkhrabani mamangda thokiba thengnakiba amata mahakna ningsingba kawba leitrabani asumna hairaga mamangda khunung sabida thawai ama tanthoknaba tawringai laikai gi mi omsalaktuna phukibagi wari lithori tombana khanghaudi kadomdagi changakpa mi meyamno nupi ama sikhibado magi nupana taklamba mal ado adugi wari dudi ahenbana libadagi khangge nangbu makoktagi liro haide yarani adu matungi wari do adudi tade adu matungi wari do liro oba hojik phauda mitchida samsam uduna le itawgi makutta mitam ama pai madu mai thagada nimit aduda itawgi aroiba nimit chumanki adubu laibak phabadagi itawdi hinghore mitam madudi maina chakhiduna khun aduda awa ana taramba khudima loina phanki as adu matang du su yare itaw iron man na phibam chakhidabagi do adumuk liro oba adumna tombana makhawari lege haiduna tawringai sumang maton adwaida kanagumba ama chen kibagi makhol thari paikombana kaino jikido khangde miga lakchalo itaw nungmusu thoisana saraga laidu laame konthong thingbagi manungda changapa ngamkidabani ba hey hoji chen kibagi makhol ama tari do konthong wangmadagi malida itaw aidi kibane yadrida imung changasiba ngai kanano yengkise kari yemuk yengdorige langano mi amagi makhol tabri kana mi no mi mangphra kanchida mi amda tholak tabani mi tomba tapna mangol dagi thoklei
ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯀꯗꯥꯏꯗ ꯊꯣꯛꯏꯅꯣ ꯃꯤ ꯇꯣꯝꯕ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯕ ꯇꯥꯗꯦ ꯇꯞꯅ ꯇꯞꯅ ꯀꯣꯟꯊꯣꯡ ꯇꯥꯅ ꯂꯥꯛꯏ ꯄꯥꯏꯈꯣꯝꯕꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯣꯝꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯜꯂꯒ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ ꯈꯪꯍꯧꯗꯅ ꯃꯤ ꯑꯃ ꯃꯃꯥꯏꯗ ꯏꯅ ꯀꯣꯏꯇꯩ ꯇꯩꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯆꯣꯡꯁꯤꯜꯂꯛꯏ ꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯤ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ ꯇꯣꯝꯕ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯄꯥꯏꯈꯣꯝꯕꯅ ꯈꯪꯏ ꯑꯗꯨꯒ ꯍꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯏ ꯇꯣꯝꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯒ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯆꯪꯅ ꯁꯦꯝꯃꯤ ꯃꯅꯨꯡꯗ ꯐꯖꯅ ꯁꯥꯟꯅ ꯁꯦꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯅꯪꯅ ꯈꯪꯗꯅ ꯇꯧꯔꯤꯅꯦꯃꯤ ꯊꯥꯗꯣꯛꯑꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦꯃꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯛꯏ ꯃꯅꯨꯡ ꯌꯧꯔꯗꯨꯅ ꯐꯝꯍꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯎꯃꯪꯊꯦꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯅꯦꯕ ꯍꯧꯖꯤꯛ ꯏꯇꯥꯎꯅ ꯎꯔꯤꯕꯗꯣ ꯃꯤ ꯅꯠꯇꯦꯕ ꯊꯋꯥꯏ ꯑꯗꯨꯅ ꯎꯍꯜꯂꯛꯄꯅꯦꯕ ꯃꯤ ꯀꯌꯥꯝꯗꯤ ꯁꯤꯈ꯭ꯔꯦ ꯈꯨꯟꯁꯤꯗ ꯃꯤ 10ꯗꯤ ꯁꯨꯔꯦ ꯍꯌꯦꯡ 12 ꯁꯨꯔꯝꯃꯗꯤ ꯑꯁ ꯀꯗꯥꯏꯗꯒꯤ 12ꯅꯣ ꯊꯣꯛꯀꯅꯨ ꯃꯄꯥꯗ ꯃꯝꯕꯨ ꯃꯝꯈ꯭ꯔꯕꯗꯤꯅꯦ ꯃꯄꯥꯗ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯗ ꯊꯣꯛꯑꯦꯗꯅ ꯁꯤꯕ ꯅꯪꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯒꯅꯅꯦ ꯃꯁꯥ ꯃꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯤ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯋꯥ ꯂꯦꯞꯅꯈ꯭ꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯐꯝꯃꯤꯗꯨꯗ ꯌꯦꯡꯈꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯁꯨꯕꯒꯤ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯀꯣꯟꯗꯣꯡꯗꯨ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯐꯤꯕꯝ ꯆꯥꯗꯅ ꯁꯔꯨ ꯁꯔꯥꯡ ꯂꯣꯏꯅ ꯊꯨꯗꯦꯛꯄꯒꯤ ꯃꯑꯣꯡꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯟꯕꯤꯌꯣ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯏ ꯄꯥꯏꯈꯣꯝꯕꯅ 12 ꯁꯨꯔꯦ ꯏꯇꯥꯎ 12 ꯁꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯇꯣꯝꯕꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯅ ꯂꯥꯎꯔ ꯂꯥꯎꯔ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯉꯛꯄ ꯐꯥꯎ ꯇꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯅ ꯏꯇꯥꯎ ꯏꯇꯥꯎ 12 ꯁꯨꯔꯦ 12 ꯁꯨꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯗ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯣꯡꯒꯥꯜꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯂꯩꯕꯥꯛꯇ ꯁꯤꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯏꯗꯨꯅꯁꯨ ꯊꯝꯂꯝꯃꯤ ꯏꯔꯝꯂꯤꯕꯗꯨ ꯇꯣꯝꯕꯅ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯅ ꯄꯥꯏ ꯃꯥꯟꯁꯦ ꯅꯨꯟ ꯍꯩꯌꯥꯇꯣꯡ ꯍꯧꯃꯥꯏ ꯃꯩ ꯅꯨꯟ ꯍꯦ ꯉꯥꯏꯈꯣ ꯃꯥꯟꯁꯩ ꯅꯨꯟ ꯍꯩ ꯍꯧꯃꯧ ꯃꯩ ꯅꯨꯟꯅꯦ ꯍꯧꯃꯧ ꯃꯩ ꯇꯥꯇꯤ ꯑꯃꯟ ꯍꯩ ꯑꯊꯧꯏ ꯀꯩ ꯃꯔꯣꯜꯅꯣ ꯁꯤꯕꯣ ꯆꯥꯏꯅꯤꯁꯀ ꯑꯣꯏꯖꯥꯠꯂꯣ ꯇꯣꯝꯕ ꯐꯣꯟ ꯂꯧꯊꯣꯔꯛꯇꯨꯅ ꯏꯔꯝꯂꯤꯕꯗꯨ ꯐꯣꯇꯣ ꯀꯥꯞꯄꯤ ꯑꯗꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ ꯑꯍꯜ ꯑꯅꯤꯈꯛ ꯂꯝꯕꯤꯗ ꯂꯥꯛꯄ ꯎꯔꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯃꯥꯏꯕ ꯑꯃ ꯂꯥꯛꯏꯗꯨꯅ ꯀꯔꯤꯝꯇꯁꯨ ꯇꯧꯗꯦ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗꯦ ꯑꯍꯜ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯃꯤ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯣꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯉꯁꯤꯁꯨ ꯃꯤ ꯑꯃ ꯁꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯃꯤ ꯑꯗꯨꯝ ꯁꯤꯍꯟꯒꯗ꯭ꯔꯣ ꯃꯉꯣꯟꯗ ꯇꯥꯏꯅꯒꯅꯨꯗ ꯈꯨꯟꯅ ꯋꯥꯔꯦꯞ ꯂꯦꯞꯅꯈ꯭ꯔꯦ ꯃꯝꯈ꯭ꯔꯕꯗꯤ ꯃꯄꯥꯜꯗ ꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯁꯤꯖꯔꯦꯗꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯒꯗꯧꯔꯤꯕꯁꯦ ꯈꯨꯟꯒꯅꯦ ꯊꯥꯗꯣꯛꯑꯒ ꯍꯦꯛ ꯆꯦꯟꯅꯤꯡꯕ ꯑꯃ ꯌꯥꯎꯏꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯅꯝ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯏ ꯇꯣꯝꯕꯁꯨ ꯂꯥꯛꯄ ꯑꯣꯏ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯅꯝ ꯂꯣꯠꯂꯤ ꯇꯣꯝꯕꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯂꯩꯅꯝꯗꯨ ꯇꯣꯝꯕꯒꯤ ꯃꯃꯥꯡꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯅꯩ ꯇꯣꯝꯕꯅ ꯀꯩꯅꯣ ꯑꯁ ꯁꯣꯛꯑ ꯃꯥꯜꯂꯦꯅꯦ ꯐꯖꯅ ꯌꯦꯡꯉ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯀꯥꯏꯗ ꯁꯣꯛꯏꯅꯣ ꯊꯃꯣꯏꯗ ꯀꯩ ꯅꯠꯇꯦ ꯊꯝꯃꯣꯏꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯑꯝꯇ ꯊꯝꯃꯣꯏꯑꯕ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯃꯥꯟꯅꯕꯤ ꯏꯃꯥꯟꯅꯕꯤꯒ ꯁꯥꯎꯅꯔꯒ ꯂꯥꯛꯄ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯄꯗ ꯇꯨꯁꯜꯂꯤꯅꯦ ꯑꯣ ꯈꯟꯅꯅꯨ ꯐꯖꯅ ꯇꯤꯟꯅꯧ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯁ ꯀꯩꯅꯣ ꯗꯗꯥꯁꯦ ꯃꯥꯏꯕ ꯑꯃꯒ ꯂꯥꯛꯄꯗꯨꯔꯣ ꯑꯣ ꯃꯥꯅꯦ ꯑꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯗꯗꯥꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯗꯨ ꯗꯗꯥ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒꯁꯨ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯦꯕ ꯇꯜꯂꯤꯗ ꯏꯀꯥꯏꯖꯩ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯂꯥꯛꯑꯒ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯁꯨ ꯆꯥꯗꯕꯤꯗ ꯍꯟꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯇꯧꯕꯅꯦꯕ ꯍꯣꯏ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯅꯝꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯊꯨꯕꯗ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯊꯣꯏꯕ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ
ꯑꯗꯨ ꯎꯕꯗ ꯂꯩꯅꯝꯗꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯥꯡꯒꯣꯟꯗꯅꯤ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯁꯅꯥꯅ ꯏꯆꯥ ꯉꯔꯥꯡꯒꯤꯗꯣ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯤ ꯃꯥꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅ ꯈꯨꯝꯃꯤꯗꯨꯗꯤ ꯑꯁ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯑꯩꯈꯣꯏ ꯈꯨꯟꯗꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯐꯠꯇꯕ ꯂꯩꯔꯝꯒꯗ꯭ꯔꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯑꯗꯣ ꯂꯥꯏꯗꯤ ꯊꯋꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯎꯍꯟꯅꯤꯡꯕ ꯂꯣꯏꯅ ꯎꯍꯟꯕ ꯉꯝꯃꯤ ꯊꯋꯥꯏꯗꯨꯅ ꯁꯣꯏꯗꯅ ꯎꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯀꯣ ꯈꯨꯟꯅ ꯋꯥꯔꯦꯞꯅꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯝꯈ꯭ꯔꯒꯗꯤ ꯃꯄꯥꯜ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯃꯝꯃꯁꯨ ꯊꯣꯛꯂꯛꯏꯗꯨꯅꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯦꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯗꯤ ꯈꯨꯟꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯠꯇꯦꯗꯅ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯤꯆꯦ ꯏꯝꯐꯥꯜꯗ ꯏꯆꯦꯗ ꯀꯥꯔꯟ ꯇꯥꯕ ꯃꯤꯒ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯁꯥꯎꯅꯈꯤꯕꯒ ꯂꯩꯕ꯭ꯔꯥꯕ ꯑꯝꯇ ꯂꯩꯇꯦꯗ ꯁꯣꯏꯗ꯭ꯔꯦ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯅꯥꯊꯣꯏꯅ ꯊꯋꯥꯏꯁꯦ ꯒꯥꯔꯤꯒ ꯊꯧ ꯑꯉꯛꯄ ꯊꯋꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯂꯩꯁꯅꯥ ꯑꯗꯣ ꯉꯔꯥꯡ ꯏꯆꯦꯅ ꯀꯣꯟꯗꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯦ ꯍꯥꯏꯗꯨꯗꯤ ꯀꯣꯟꯗꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯒꯗꯤ ꯊꯋꯥꯏ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯃꯤꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯁꯤꯗꯩꯗꯤ ꯏꯆꯦ ꯃꯝꯈꯤꯕꯒ ꯃꯥꯡꯒꯣꯟꯗ ꯑꯣꯏꯔꯒꯁꯨ ꯑꯃꯠꯇ ꯊꯣꯛꯄꯤꯔꯅꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯁꯦꯕ ꯑꯁ ꯅꯣꯏꯒꯤ ꯑꯗꯨꯒ ꯑꯝꯇ ꯆꯪꯗꯦꯗ ꯉꯥꯏꯈꯣꯗ ꯗꯗꯥ ꯃꯥꯏꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯞꯄꯤꯁꯦ ꯁꯣꯝꯗꯅ ꯂꯝꯍꯥꯡꯗꯅꯤ ꯑꯕꯣꯊꯦꯅ ꯁꯅꯥꯊꯣꯏ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯃꯥ ꯀꯅꯥꯒꯤ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯕꯨꯡ ꯆꯥꯅꯕ ꯉꯔꯥꯡꯒꯤ ꯆꯩꯅꯥꯗꯣ ꯐꯥꯎꯔꯤꯕꯣ ꯆꯠꯂꯣ ꯑꯗ ꯉꯔꯥꯡ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯍꯜꯂꯤꯗꯨꯁꯨ ꯅꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯈꯪꯉꯕ ꯅꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯗꯥꯏꯗ ꯑꯣꯏꯍꯜꯂꯤꯕ ꯕꯨꯡꯉꯣꯅ ꯑꯩꯗꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ ꯍꯥꯏꯕꯒ ꯑꯗꯨꯝ ꯊꯧꯗꯣꯛꯆꯔꯛꯄꯅꯤꯀꯣ ꯑꯕꯣꯊꯦꯅ ꯅꯣꯏ ꯃꯤ ꯑꯝꯇ ꯑꯣꯏꯔꯣꯏ ꯑꯗꯨꯛ ꯐꯖꯕ ꯆꯥꯟꯁ ꯑꯃ ꯃꯥꯡꯍꯜꯂꯦꯕ ꯃꯇꯨꯡꯗꯗꯤ ꯃꯤ ꯁꯤꯡꯈ꯭ꯔꯅꯤ ꯁꯤꯡꯉꯣꯏ ꯅꯪꯅ ꯇꯧꯕꯅꯤꯁꯨ ꯈꯪꯗꯕꯗꯨꯕꯨ ꯑꯐꯕ ꯁꯥꯔꯒ ꯀꯣꯏꯕ ꯄꯨꯕꯤꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯥꯔꯣ ꯑꯩ ꯈꯟꯈꯤꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯕ ꯁꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯃꯥ ꯂꯣꯏꯔꯦꯗꯕꯅꯤ ꯉꯥꯏꯈꯣ ꯃꯤ ꯊꯋꯥꯏ ꯇꯥꯟꯊꯣꯛꯄ ꯂꯥꯛꯏꯗꯣ ꯃꯊꯧ ꯐꯖꯅ ꯑꯝꯇ ꯇꯧꯈꯤꯁꯅꯨ ꯃꯤ ꯂꯣꯏꯁꯟꯕꯒꯤ ꯋꯥꯔꯤ ꯁꯥꯕ꯭ꯔꯥꯕꯨꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯋꯥꯏꯗꯨꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯣꯏ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯛꯇ ꯇꯧ ꯕꯨꯡꯉꯣꯅ ꯇꯧ ꯍꯥꯏꯕ ꯈꯛꯇ ꯇꯧꯑꯣꯅ ꯇꯧꯕꯗ ꯄ꯭ꯂꯥꯟꯗꯨ ꯐꯦꯜ ꯑꯣꯏꯔꯤꯗꯣ ꯌꯦꯡꯉꯣ ꯑꯩꯅ ꯃꯇꯨꯡ ꯇꯥꯕꯗ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯂꯝꯕꯤꯗꯅꯤ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯖꯠ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥ ꯑꯝꯇ ꯉꯥꯏꯈꯣꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦꯕ ꯀꯩ ꯋꯥꯔꯤꯅꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ꯭ꯔꯣ ꯋꯥꯔꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯕ ꯅꯥꯏꯗꯣꯏꯅꯣ ꯀꯩ ꯋꯥꯔꯤꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯌꯨꯝꯒꯤ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯁꯣꯛꯎꯗꯣꯏꯅꯤ ꯊꯦꯡꯖꯜꯂꯛꯑꯅꯤ ꯑꯁ ꯋꯥꯗ꯭ꯔꯥꯃꯤ ꯅꯪꯕꯨ ꯏꯁꯤꯡꯗꯨꯕꯨ ꯁꯣꯛꯏꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯀꯣꯛ ꯂꯩꯔꯣ ꯑꯩꯅ ꯑꯗꯨꯝ ꯁꯣꯛꯄꯤꯗꯧ ꯂꯩꯔꯕꯗꯣ ꯑꯗꯨꯔꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯁ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯣꯕ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯆꯦꯟꯆꯠ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗ꯭ꯔꯥꯝꯅꯤ ꯅꯪ ꯆꯨꯕ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯍꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯒꯤ ꯃꯔꯝꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯗꯕ꯭ꯔꯥꯕ ꯑꯣ ꯈꯟꯗꯤ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄꯕꯨ ꯁꯨꯛꯈꯪ ꯈꯪꯕꯤꯗꯦꯕ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯕꯁꯤꯕꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯁꯤꯕꯤꯒꯦ ꯍꯥꯏꯔꯣ ꯑꯁ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯗꯥ ꯄꯥꯏꯈꯣꯝꯕ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯦꯅ ꯑꯩꯅ ꯊꯤꯅ ꯆꯩꯕꯤꯗꯕꯁꯤꯗ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯊꯤꯅ ꯆꯩꯒꯦꯔꯥ ꯐꯖꯅ ꯉꯥꯡꯒꯦꯔꯥ ꯑꯩꯗꯤ ꯁꯨꯡꯆꯥꯎ ꯁꯧꯕꯤꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯤ ꯆꯠꯂꯣ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯉꯥꯏꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯅꯨꯡꯁꯤꯈꯤꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯗꯤ ꯎꯃꯪ ꯊꯦꯜꯗ ꯆꯪꯉꯒ ꯐꯠꯇꯕ ꯊꯋꯥꯏꯗꯨꯗꯅꯦ ꯊꯋꯥꯏꯁꯦ ꯂꯧꯕꯤꯔꯣꯅ ꯍꯥꯏꯔꯒ ꯊꯋꯥꯏꯁꯦ ꯂꯧꯍꯟꯈꯤꯗꯣꯏꯅꯤꯀꯣ ꯍꯣꯏ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥ ꯆꯠꯈꯤ ꯄꯥꯏꯈꯣꯝꯕꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯊꯃꯣꯏꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ ꯌꯦꯡꯈꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯗꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯈꯤꯅꯤꯕ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯍꯦꯟꯕ ꯏꯁꯩ ꯉꯪꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯩ ꯑꯍꯦꯟꯕꯅ ꯂꯩꯁꯥꯕꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯣꯏ ꯅꯄꯥ ꯍꯣꯏꯗ ꯀꯩ ꯄꯥꯎꯈꯨꯝꯅꯣ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯕꯨ ꯈꯨꯝꯅꯕ꯭ꯔꯣ ꯃꯤꯅ ꯐꯖꯅ ꯍꯪꯉꯒ ꯅꯨꯄꯤ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏ ꯂꯩꯔꯕ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯖꯅ ꯈꯨꯝꯈꯤꯗ꯭ꯔꯣ ꯑꯩ ꯀꯗꯥꯏꯗ ꯅꯨꯄꯤ ꯑꯎ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯤꯕ ꯍꯥꯏꯔꯤꯗꯨꯗꯤ ꯂꯩꯁꯅꯥꯗꯁꯨ ꯍꯧꯋꯦꯅ ꯄꯥꯎ ꯇꯝꯃꯤ ꯀꯗꯥꯏꯗꯩꯅꯣꯍꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯈꯪꯅꯔꯝꯃꯦꯗꯅ ꯇꯥꯏ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯅ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈ꯭ꯔꯤꯗꯨꯁꯨ ꯅꯔꯝ ꯆꯠꯇꯨꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯆꯤꯡꯂꯦꯝꯕꯤ ꯄꯜꯂꯛꯄꯗ ꯑꯍꯦꯟꯕꯗꯨ ꯃꯃꯥꯏ ꯁꯨꯞꯊꯈꯤ ꯂꯩꯁꯥꯕꯤꯗꯨꯁꯨ ꯆꯠꯈꯤ ꯑꯍꯦꯟꯕꯁꯨ ꯇꯞꯅ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯐꯝꯊꯔꯒ ꯋꯥꯈꯜ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯆꯪꯉꯤ ꯑꯍꯦꯟꯕꯅ
ꯄꯥꯏꯈꯣꯝꯕ ꯑꯣ ꯄꯥꯏꯈꯣꯝꯕꯧ ꯃꯤꯠꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯃꯤꯠꯌꯥꯝꯕ ꯑꯣ ꯑꯉꯥꯡ ꯃꯆꯥꯅ ꯐꯥꯎꯕꯗ ꯎꯁꯤꯠꯄꯤꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯕꯅꯦꯕ ꯃꯊꯟꯇ ꯁꯣꯟꯖꯕꯅꯤ ꯃꯤꯠꯁꯤꯅꯥꯅ ꯀꯩ ꯈꯜꯂꯤꯅꯣ ꯃꯤꯠꯌꯥꯝꯕ ꯅꯣꯏ ꯇꯥꯆꯧ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯇꯦ ꯑꯥꯏꯔꯣꯟ ꯃꯦꯟ ꯍꯣꯏꯒ ꯆꯠꯈꯤꯕꯅꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯊꯤꯔꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯁꯟꯗ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯑꯦ ꯁꯣꯝꯗ ꯊꯣꯏꯕ ꯇꯣꯝꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯃꯪ ꯑꯗꯨꯗ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕꯒ ꯇꯣꯝꯕꯒꯗꯤ ꯎꯃꯪꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯃꯝꯁꯨ ꯃꯝꯖꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯕꯨ ꯆꯠꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯣꯝꯕꯅ ꯉꯥꯏꯈꯣ ꯀꯩꯅꯣ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯝ ꯌꯦꯡꯖꯈꯤꯁꯅꯨ ꯑꯁ ꯑꯩꯕꯨ ꯃꯤꯍꯨꯜꯒꯥꯁꯦ ꯄꯪꯆꯣꯡꯗ ꯆꯣꯡꯈꯠꯂꯛꯑꯦ ꯃꯤ ꯇꯧꯔꯤꯁꯦ ꯑꯁ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯣꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯏꯕ ꯁꯨꯝ ꯌꯦꯡꯉꯤ ꯎ ꯑꯃꯗ ꯃꯈꯨꯠꯅ ꯊꯝꯗꯨꯅꯁꯨ ꯌꯦꯡꯉꯤ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏ ꯑꯗꯨ ꯎꯕꯗ ꯇꯣꯝꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯊꯣꯏꯕ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯆꯤꯡꯂꯦꯝꯕꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯇꯣꯝꯕ ꯆꯤꯡꯂꯦꯝꯕꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯤꯡꯂꯦꯝꯕꯤꯗꯤ ꯑꯁꯣꯝꯗ ꯑꯍꯦꯟꯕꯁꯨ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯊꯣꯏꯕꯅ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯂꯩꯈꯤ ꯊꯣꯏꯕꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯇꯣꯝꯕꯅ ꯉꯁꯥꯏ ꯀꯩꯅꯣꯝ ꯌꯦꯡꯉꯨꯁꯦꯅ ꯏꯇꯥꯎꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯅ ꯑꯍꯦꯟꯕꯅ ꯑꯩꯗꯤ ꯅꯣꯏ ꯊꯤꯔꯛꯏꯅꯦ ꯌꯦꯡꯕ ꯂꯣꯏꯔꯕꯣ ꯄꯥꯏꯈꯣꯝꯕꯅ ꯉꯥꯏꯈꯣꯗ ꯁꯣꯝꯗ ꯇꯔꯥ ꯇꯠꯂꯤ ꯑꯍꯦꯟꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯌꯦꯡꯉꯨ ꯇꯣꯝꯕꯅ ꯏꯇꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯊꯣꯏꯕ ꯉꯥꯏꯈꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯈꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ ꯀꯩꯁꯨ ꯇꯧꯗꯦ ꯈꯨꯟꯁꯤꯗ ꯊꯋꯥꯏ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯀꯩꯅꯣꯝ ꯌꯦꯡꯉꯨꯁꯦꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯣ ꯏꯇꯥꯎ ꯑꯩ ꯂꯥꯏꯋꯥ ꯃꯌꯥꯝꯗꯣ ꯐꯥꯕ ꯁꯨꯡꯉꯝ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯀꯥꯎꯈ꯭ꯔꯒꯁꯨ ꯏꯇꯥꯎ ꯂꯥꯏꯋꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯨꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯊꯝꯒꯦ ꯑꯁ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯈꯟꯕ ꯋꯥꯈꯜ ꯍꯧꯖꯤꯛ ꯀꯥꯎꯋꯦ ꯄꯥꯏꯈꯣꯝꯕꯅ ꯇꯨꯃꯤꯟꯅ ꯑꯍꯦꯟꯕꯗ ꯃꯥꯒꯤꯁꯦ ꯒꯟꯖꯥꯒ ꯊꯛꯎꯔ ꯖꯥꯠꯂꯣ ꯑꯍꯦꯟꯕꯅ ꯇꯨꯃꯤꯟꯅ ꯂꯩꯋꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯈꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯈꯔ ꯊꯨꯅ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯏꯇꯥꯎꯅ ꯑꯁꯨꯛ ꯀꯨꯏꯅ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯕꯅꯤ ꯉꯁꯤ ꯋꯥ ꯉꯥꯡꯉꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩ ꯑꯗꯨꯝ ꯉꯥꯡꯉꯤꯗꯨꯗꯤ ꯇꯣꯝꯕ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯉꯥꯡꯉꯤ ꯈꯪꯉꯤ ꯊꯣꯏꯕ ꯑꯃꯨꯛ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯨꯝ ꯌꯦꯡꯉꯤ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯏꯀꯩ ꯈꯪꯗꯅ ꯊꯋꯥꯏꯗꯨ ꯄꯥꯏꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏ ꯑꯗꯨꯒ ꯊꯣꯏꯕꯗ ꯆꯪꯈꯤ ꯊꯣꯏꯕ ꯐꯔ ꯐꯔ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯣꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯇꯣꯝꯕ ꯍꯣꯏꯁꯨ ꯆꯪꯉꯛꯏ ꯇꯣꯝꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯄꯥꯏꯈꯣꯝꯕꯅ ꯃꯝꯗꯤ ꯃꯝꯗ꯭ꯔꯤ ꯊꯥꯡꯉꯒ ꯄꯨꯈ꯭ꯔꯁꯤꯔꯣ ꯃꯝꯈ꯭ꯔꯗꯤ ꯃꯤꯍꯨꯜ ꯃꯊꯟꯇ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤꯕ ꯑꯍꯦꯟꯕꯅ ꯉꯥꯏꯈꯣꯏ ꯐꯖꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯣ ꯇꯣꯝꯕꯅ ꯏꯇꯥꯎ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯃꯨꯛ ꯂꯩꯔꯝꯕ ꯎꯗꯨꯗ ꯃꯀꯣꯛꯇꯣ ꯃꯊꯟꯇ ꯁꯨꯖꯟꯖꯩ ꯑꯃꯨꯛꯅ ꯁꯔꯨ ꯁꯔꯥꯡ ꯊꯨꯗꯦꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯏꯃꯥ ꯑꯩ ꯉꯁꯤ ꯁꯤꯕ ꯅꯨꯃꯤꯠ ꯇꯥꯔ ꯃꯥꯜꯂꯦ ꯊꯣꯏꯁꯅꯥ ꯑꯩ ꯁꯤꯈ꯭ꯔꯒ ꯂꯩ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯀꯠꯄꯤꯌꯨꯀꯣ ꯑꯍꯦꯟꯕꯅ ꯍꯩ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯆꯪꯉꯕ ꯃꯥꯜꯂꯦ ꯊꯋꯥꯏꯗꯣ ꯊꯣꯏꯕ ꯑꯃꯨꯛꯀꯁꯨ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕ ꯎꯗꯨꯗ ꯃꯀꯣꯛꯇꯨ ꯃꯊꯟꯇ ꯄꯪꯁꯨꯗ ꯁꯨꯒꯥꯏꯖꯩ ꯇꯣꯝꯕꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯄꯥꯏꯈꯣꯝꯕ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯒ ꯄꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕꯗꯤ ꯃꯃꯤꯠ ꯃꯅꯥꯒ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯜꯂꯒ ꯑꯩꯁꯨ ꯆꯪꯉꯦ ꯊꯋꯥꯏ ꯃꯥꯟꯅꯔꯦ ꯏꯕꯥꯅꯤ ꯍꯦꯟꯖꯟꯅꯗꯕꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯟꯊꯈꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤ ꯑꯍꯦꯟꯕꯅ ꯇꯣꯝꯕ ꯃꯥꯒꯤꯁꯦ ꯊꯋꯥꯏꯗꯨ ꯆꯪꯕ ꯃꯥꯜꯂꯦ ꯇꯣꯝꯕꯅ ꯑꯃꯁꯤꯅ ꯋꯥꯟꯊꯈ꯭ꯔꯤꯁꯤ ꯀꯩꯗꯧꯔꯤꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯍꯦꯟꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯄꯥꯏꯈꯣꯝꯕꯅ ꯍꯧꯗꯣꯔꯛꯀꯅꯨ ꯑꯩ ꯁꯤꯕ ꯁꯥꯔꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯔꯒꯦ ꯑꯩꯁꯨ ꯊꯋꯥꯏ ꯆꯪꯉꯦ ꯃꯥꯟꯅꯔꯦ ꯍꯦꯟꯖꯟꯅꯗꯕꯤ
ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯋꯥꯟꯗꯕ ꯁꯥꯖꯅꯈꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕꯅ ꯊꯣꯏꯕ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯣꯏꯕ ꯃꯁꯥꯗꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯁꯣꯝꯗ ꯑꯍꯦꯟꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯊꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯇꯞꯅ ꯍꯧꯒꯠꯂꯒ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯇꯣꯝꯕ ꯑꯃꯁꯦ ꯐꯈ꯭ꯔꯕꯣ ꯑꯍꯦꯟꯕꯅ ꯐꯈ꯭ꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯊꯣꯏꯕ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯕꯗꯨ ꯁꯠ ꯅꯣꯡꯈꯠꯂꯛꯑꯒ ꯍꯥꯏꯔꯛꯏ ꯅꯪ ꯌꯨ ꯊꯛꯆꯣ ꯃꯈꯣꯏ ꯑꯍꯨꯝ ꯉꯛꯅ ꯌꯦꯡꯉꯤ ꯊꯣꯏꯕꯅ ꯅꯪ ꯌꯨ ꯊꯛꯆꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯀꯩ ꯍꯥꯏꯅꯣ ꯑꯍꯦꯟꯕꯅ ꯃꯥꯏꯁꯦ ꯅꯪ ꯌꯨ ꯊꯛꯎꯆꯣ ꯍꯥꯏꯔꯣ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨ ꯍꯥꯏꯕ ꯃꯥꯜꯂꯦ ꯏꯊꯥꯎ ꯑꯩꯈꯣꯏꯗꯤ ꯌꯨ ꯊꯛꯇꯤꯌꯦ ꯅꯪ ꯌꯨ ꯊꯛꯎꯁꯦ ꯍꯥꯏꯕꯝ ꯈꯪꯗꯝꯆꯣ ꯃꯊꯪꯗꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯈꯨꯅꯨꯡꯆꯥꯕꯤ ꯁꯤꯖꯟ 2ꯒꯤ episode 3 ꯂꯣꯏꯁꯤꯟꯈꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ episode 4ꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ